ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁ ꯑꯁꯤꯗꯤ ꯀꯔꯤ ꯁꯕꯖꯦꯛꯀꯤꯅꯣ ꯍꯥꯏꯕꯗ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯀ꯭ꯂꯥꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯅꯈꯣꯏ ꯂꯣꯏꯅ ꯅꯣꯏꯅ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛ ꯃꯤꯇꯩ ꯃꯌꯦꯛꯇꯣ ꯃꯥꯄꯜ ꯁꯨꯕ ꯂꯥꯇꯝꯗꯣ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯦ ꯅꯈꯣꯏ ꯂꯣꯏꯅ ꯃꯥꯄꯜ ꯁꯨꯕ ꯂꯥꯇꯝꯁꯦ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯗꯤ ꯃꯥꯄꯜ ꯁꯨꯕ ꯂꯥꯇꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯝꯃꯁꯤ ꯑꯗꯨꯗꯤ ꯃꯥꯄꯜ ꯁꯨꯕ ꯂꯥꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯋꯥꯍꯩ ꯈꯔ ꯇꯞꯁꯟꯅꯕ ꯃꯌꯦꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯞꯁꯟꯅꯕꯁꯦ ꯁꯤ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯈꯤꯁꯦ ꯁꯤ ꯐꯥꯔꯁꯇ ꯑꯍꯥꯟꯕꯗ ꯁꯤ ꯍꯥꯟꯅ ꯈꯪꯈꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯔꯥꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯊꯣꯔꯛꯁꯦꯕꯀꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯉꯣ ꯅꯁꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯅꯈꯣꯏ ꯂꯣꯏꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯃꯥꯒꯤ ꯃꯌꯦꯛꯁꯦ ꯑꯅꯤ ꯄꯤ ꯑꯃꯅ ꯃꯄꯨꯝ ꯃꯌꯦꯛ ꯑꯃꯅꯦ ꯑꯃꯅ ꯆꯩꯇꯞ ꯃꯌꯦꯛ ꯑꯃꯅꯦ ꯎꯕ꯭ꯔꯥ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯎꯏ ꯑꯍꯥꯟꯕꯒꯤ ꯃꯌꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯇꯤꯌꯥ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯇꯤꯌꯥꯁꯦ ꯃꯥꯒꯤ ꯈꯣꯟꯊꯣꯛꯇ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯆꯩꯇꯞ ꯃꯌꯦꯛ ꯑꯃ ꯂꯩꯔꯤ ꯆꯩꯇꯞ ꯃꯌꯦꯛ ꯑꯃꯒ ꯄꯤꯔꯤ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯀꯩꯅꯣ ꯌꯦꯅꯞ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯇꯤꯌꯥꯁꯤꯗ ꯆꯩꯇꯞ ꯃꯌꯦꯛꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯩꯅꯣ ꯌꯦꯅꯞ ꯑꯗꯨꯗꯤ ꯑꯇꯤꯌꯥꯗ ꯂꯥꯛꯑꯅꯤ ꯌꯦꯅꯞꯀꯤ ꯏ ꯑꯃ ꯂꯥꯛꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯗꯒꯤꯗꯤ ꯑꯅꯤꯁꯨꯕꯁꯤꯗꯅ ꯀꯔꯤ ꯃꯌꯦꯛꯅꯣ ꯁꯤꯗ ꯄꯨꯟꯁꯤꯟꯅꯔꯤꯁꯦ ꯑꯅꯤꯅꯤ ꯁꯤꯗꯁꯨ ꯄꯤꯔꯤꯁꯦ ꯑꯅꯤꯅꯤ ꯑꯗꯨ ꯃꯥꯒꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯥꯒꯤ ꯈꯣꯟꯊꯣꯛꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯁꯦꯕ ꯃꯥꯒꯤ ꯄꯤꯔꯤꯕ ꯃꯄꯨꯝ ꯃꯌꯦꯛꯁꯤ ꯑꯇꯤꯌꯥꯅꯤ ꯁꯤꯁꯨ ꯑꯇꯤꯌꯥꯒꯤ ꯃꯥꯒꯤ ꯈꯣꯟꯊꯣꯛꯁꯦ ꯀꯩ ꯍꯥꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯅꯞꯄꯤꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯅ ꯆꯩꯇꯞ ꯃꯌꯦꯛꯁꯤꯅ ꯆꯩꯅꯞ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯒ ꯆꯩꯅꯞꯁꯤꯒ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯓꯜꯂꯀꯥꯟꯗ ꯀꯩ ꯍꯥꯏꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯐꯪꯉꯦ ꯑꯍꯨꯝꯁꯨꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯄꯨꯝ ꯃꯌꯦꯛ ꯑꯃꯈꯛꯇꯪ ꯄꯤꯕꯅꯦ ꯃꯄꯨꯝ ꯃꯌꯦꯛꯁꯤꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯧ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯉꯧ ꯉꯧ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯃ ꯐꯪꯕ ꯉꯧ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯍꯨꯝꯁꯨꯕꯁꯤꯅ ꯉꯧ ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤꯁꯨ ꯃꯥ ꯃꯇꯣꯝꯗꯅꯤ ꯃꯄꯨꯝ ꯃꯌꯦꯛ ꯑꯃꯈꯛꯇꯅꯤ ꯄꯤꯔꯝꯃꯤꯁꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯃꯥꯁꯤꯅꯅꯦ ꯁꯤꯒꯤ ꯃꯄꯨꯝ ꯃꯌꯦꯛꯁꯦ ꯁꯤꯁꯤꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯘꯧ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯘꯧ ꯃꯔꯤꯁꯨꯕꯁꯤꯅ ꯘꯧ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯄꯤꯔꯤꯕ ꯋꯥꯍꯩꯁꯦ ꯁꯤꯅ ꯃꯃꯥꯡꯒꯤꯁꯤꯗꯒꯤ ꯈꯇꯪ ꯇꯣꯡꯉꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯃ ꯆꯤꯡꯕ꯭ꯔꯥ ꯆꯩꯈꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯃ ꯆꯤꯡꯉꯤ ꯂꯍꯤ ꯑꯃꯈꯛ ꯆꯤꯡꯉꯦ ꯁꯤꯒꯤ ꯂꯍꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯄꯨꯟ ꯍꯥꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯃꯃꯥꯡꯗ ꯇꯝꯈꯔꯤꯕꯗꯨꯗꯒꯤ ꯁꯤꯅ ꯈꯇꯪ ꯇꯣꯡꯉꯥꯜꯂꯦ ꯇꯣꯡꯉꯥꯜꯂꯤꯁꯦ ꯀꯩꯅꯣ ꯍꯟꯗꯛꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯄꯨꯟꯁꯦ ꯃꯈꯥꯁꯤ ꯆꯪꯉꯤꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯃꯌꯦꯛ ꯑꯅꯤꯗꯣ ꯁꯤꯁꯦ ꯄꯨꯟꯓꯟꯅꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯨꯟꯓꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯟꯊꯣꯛꯁꯦ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯈꯦꯠꯅꯒꯦ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯁꯤꯗ ꯀꯩꯅꯣ ꯁꯤꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯃꯄꯨꯝ ꯃꯌꯦꯛꯁꯦ ꯑꯅꯤꯅꯤ ꯑꯃꯅ ꯀꯣꯛ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯀꯩꯅꯣ ꯋꯥꯏ ꯍꯥꯏꯕ ꯑꯃꯒ ꯀꯣꯛꯀ ꯋꯥꯏꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯛꯀ ꯋꯥꯏꯒꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯩꯈꯩ ꯑꯃꯈꯛ ꯆꯤꯡꯉꯤꯁꯦ ꯁꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯑꯄꯨꯟ ꯍꯥꯏꯗꯣ ꯑꯄꯨꯟꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯤꯁꯦ ꯌꯦꯡꯉꯣ ꯀꯣꯛ ꯋꯥꯏ ꯍꯥꯏꯗ꯭ꯔꯥ ꯀꯣꯛ ꯋꯥꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯅ ꯑꯄꯨꯟꯁꯤꯅ ꯀꯃꯥꯏꯅ ꯄꯥꯔꯛꯏ ꯀꯣꯛ ꯋꯥꯏ
apun se kwa kamay na hay gani ang kahange ko y apun kamay na hay gani kwa ko aduga ani shuba sida na aikoina ani shuba da piri base sisu mapum mayek ani khakne ko mapum mayek ani se amagi ahan bagi sina kaino khou siga kasai aroi bagi sina y gantabra khou y apun ko khou y apun se ani se punjana rakanda akoina kamaina haigani magi khonthok se kamaina haigani haiba matamda khwa ko mathangi amuk mayek sida yengo ko mathangi mayek sida yengo noina sana sagi lairik tu da yengo sida kaino haiba matamda sida piriba sisu chamane mapum mayek se ani ne ba ko piri se ani se ahan bagi sina gok y makada piri sina apun adoi taragadi ani se punjalakpa matamda kai haina parakani gwa angka haimina siko aiga gwa yantabra aduga saigi mathangi sidana piri base chai kano se mapum mayek se akhoi pa siga na pa siga y ga pullaga saigi apun mayek ama chingbra chingi ko pa y apun akhoi na sina kamaina magi khonthok se kamaina tholakani pwa adagidi iroi loibada piri sina kaino kok ama pire ko kok ka y ga pire aduga makhasida saigi apun si chingini dana ko asina akoina khonthok ta kamaina tholakani haiba matamda kwa gandai ko doi taragadi aina saigi magi spelling mayek singse haida bida aina ngasaigi mamangdagi hairiba singdo ai amuka hanjana hairakke ahambagi sina kaino a ani subagina ai ahum subagina ngo mari subagina go manga subasina kwa taruk subasina kwa taret subasina gwa mathangisina pwa khwai iroi loibagi sina kwa aikoina sumaina apun mayeka sumaina punjanaraga magi khonthok se aikoina hojik tamkhare ko tamgraba matungda aikoi parasida aikoi yengasi aduga paragi manungsida yauriba singse aikoi mathang manau naina para aseba ko ahanbada kasaigi nupa makhaki ma lai makhaki ega pirame nupa sina mana sizinariba pot singse mana posak singse kari no haiba matamda aikoigi yumda kaida akoina akoi loina chak thongbada mamana or akoigi papana natragana bubokna thongbada akoigi chakhumda sizinaba pot singdune ba ko sida sizinai se kaino haiba matamda saigi khang ko khangda akoi hinjang thongi dana chanaba hinjang thongi dagidi akoigi may pibado ko gas tawre adagidi akoina si sumaina jarap ana sumaina otnaba adugumba mayam amasu yauri adagidi tan yauri dana ko ma taknaba mayam ama si urieba ko piriba wahai pareng singa se akoi mathang manaw naina akoi paminarasi ko punna yengminarasi noisu nasana sagi lairik tuda yengo ai tal hauriye tal gumba haubadi ghi na faiye sigi atra hairake ko ai tal hauriye akoi yumda kaida akoina morning da ayuk ki matamda natragana akoina nungthil oiro natragana numidang wairam oiro akoi talse adum akoi mi khuding mang adum chaningi dana ko akoi pa chaba dum pame ko aduna akoina chaba pame do akoi hauba ma darka taeba natra hauba ma darka taeba aduna kanana no tal haurise ai tal hauriye aina tauriba thabak to haibadi kari thabak no man toido man toido tal hauriba yan tarabra
ꯑꯗ ꯇꯜ ꯍꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯣꯠꯆꯥꯛ ꯈꯔ ꯆꯪꯉꯤ ꯀꯣ ꯄꯣꯠꯆꯥꯛ ꯈꯔ ꯆꯪꯉꯤ ꯀꯩꯅꯣ ꯇꯜ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯜ ꯍꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯇꯥ ꯃꯣꯏꯗꯥ ꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯄꯨꯟꯁꯤꯟꯅꯔꯅꯤ ꯀꯣ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯟꯗꯣ ꯇꯣꯠꯂꯅꯤ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯎꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯧꯅꯕꯗꯣ ꯑꯗꯨꯗꯣ ꯇꯜ ꯍꯧꯕꯗꯤ ꯘꯤꯅ ꯐꯩ ꯅꯣꯏꯒꯤ ꯌꯨꯝꯗꯁꯨ ꯆꯥꯛꯈꯨꯝꯗꯅꯦ ꯅꯈꯣꯏ ꯌꯦꯡꯉꯣꯕꯀꯣ ꯅꯣꯏꯅ ꯈꯪꯗ꯭ꯔꯒꯁꯨ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯃꯃꯥꯗꯅꯤ ꯈꯪꯗꯦ ꯄꯄꯥꯗ ꯕꯨꯕꯣꯛꯇ ꯗꯗꯧꯗ ꯍꯪꯉꯣꯕꯀꯣ ꯘꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯔꯥ ꯍꯥꯏꯅ ꯍꯪꯉꯣꯕ ꯑꯗꯨꯅ ꯇꯜꯒꯨꯝꯕ ꯍꯧꯕꯗꯤ ꯘꯤꯅ ꯍꯦꯟꯅ ꯐꯩ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯒꯤ ꯇꯜꯒꯨꯝꯕ ꯍꯧꯕꯗ ꯘꯤꯅ ꯐꯩ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯆꯩꯈꯩꯁꯤ ꯆꯤꯡꯉꯤꯁꯦ ꯁꯤꯅ ꯇꯥꯛꯏꯁꯦ ꯃꯥꯅ ꯇꯥꯛꯅꯤꯡꯉꯤꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯀꯣ ꯃꯄꯨꯝ ꯃꯌꯦꯛ ꯈꯔ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦꯕ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯇꯤꯌꯥ ꯆꯩꯅꯞ ꯘꯧ ꯉꯁꯥꯏꯒꯤꯗꯣ ꯔꯤꯄꯤꯠ ꯇꯧꯔꯛꯏꯅꯤꯀꯣ ꯑꯦꯒꯦꯟ ꯑꯣꯏꯔꯦ ꯑꯃꯨꯛꯀ ꯍꯟꯖꯜꯂꯛꯏꯅꯤꯀꯣ ꯀ꯭ꯋ ꯈ꯭ꯋ ꯒ꯭ꯋ ꯄ꯭ꯋ ꯀ꯭ꯌ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯄꯨꯝ ꯃꯌꯦꯛ ꯑꯅꯤ ꯁꯤꯖꯤꯟꯅꯔꯒ ꯁꯤꯗ ꯑꯄꯨꯟ ꯍꯥꯞꯄꯒ ꯃꯥꯒꯤ ꯈꯣꯟꯊꯣꯛ ꯊꯣꯛꯄꯗꯣ ꯁꯤꯅꯦꯕ ꯇꯝꯃꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤ ꯆꯦꯞꯇꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯅꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯗꯕꯁꯦ ꯌꯦꯡꯒꯗꯕꯁꯦ ꯌꯨꯝꯗ ꯌꯦꯡꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯄꯨꯝ ꯃꯌꯦꯛ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏ ꯈꯔ ꯇꯝꯈꯤꯗꯅ ꯑꯄꯨꯟ ꯍꯥꯞꯄꯀꯥꯟꯗ ꯅꯈꯣꯏ ꯑꯗꯨꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯌꯦꯡꯉꯣꯕ ꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯁꯤꯀꯣ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯒ ꯂꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ